Kom Furupsu Makhul Ngaknaba Khutlai Paiba Mathou Tare, Federation of Haomee, Pawasi, ngasi nungthil phongkhiba kanglei paki maira pawse dagi lakhotchabane. Kuki singna mitay khakta natana lamdam asigi yalomi phurup ama oiriba. Kom phurup ki miyoi singda toina phuba, khulda changlaga nongmai kapsinba, sel khomba kaya leptana satharagle. Haukhiba megi tang marigi numidang pung 9 lom tarakpada. KNFMC German gi luching makhada leiba volunteer sing oigani haina thajaba. Khutlai matiksana paiba singna ichum kom kaira khulda changduna. Nongmai kapaga loinana masagi chahi 59 lom suraba. Keti kom kauba halama faduna puraba matung. Minungsi khangdana phuraga hundoklamkhe. Asigumba minungsi yaudaba pangdabagi sajat ase Federation of Haomee na condemn tawi haina. Federation of Haomee gi president Sapamcha Jadumani na press ta thadorokpa cherolama na haire. Cherol asina hai ichum kom da thogliba thogdog ase. Ngasina hanba natte. Mamangda su kaya ragan na khulgi chip ama dinupi angang singda kihan khangan ba phuchai ba kaya ama thokre. Kuki gi lalaw ba singna tatana otpada khangba ngamda badagi. Manipur government ta wakatuna mafamduda matam gi oina Manipur policing ngak senduna lakhibani haire. Me ahumdagi kuki terroristing na mitay da landarakraba matungda lamdam asigi mising yamjadaba phurupsingda toina otnai bagi thabak sathaduna lakle. Masibu kanjanaba Manipur government ki maikaidagi makhoibu ngak senaba athubada thabak laukhatpam thoe. Loinana phurupsing asigi youthsing su masa masagi makhul ngaknaba athubada thaurang laukhatpam thoe haire. Maheiroi khunaibu lalon pot oina khalliba private school singi mathakta aims na khudaktagi mityeng changlagani NIKARSON. Pawasi ngasi nungthil phongkhiba kanglei paki maira pawse dagi laukhatchabane. Haujik Manipur da chathariba tongan ba private school singna Maheiroi singbu afaba career ama semna bohonabada achoba thaudang kaya lauduna honaribane. Adubu laibak thibadi school kharadadi Maheiroi singbu lalon pot kum sizinaduna school recognition affiliation laitriba school singna Maheiroi khomjinduna amadi fajinduna Maheiroi singda achoba namtha kaya tawbagi mami chawna tare haina. Apun ba iraibaki Maheiroi sinpanglob aims ki president wainam NIKARSON na press ta thokpa cherol ama na haire. Cherol asina hai masagi school chalaibagi affiliation recognition laitana matau karamna school tawriban waibase miyam da wahang ama waire. Maheiroi singi mama mapa wairiba singna su school aduda tamlabade pass tawgani haibagi damak school masagi affiliation recognition laitaba school singda thajaba thamduna makoibu sagat pigano. Board of Secondary Education Manipur amade Council of Higher Secondary Education Manipur gi rules and regulation da su school lamade attest tawba si yade haiduna mayek sengna palli haire. Mamang thakta aims na thengnakhibagi matungin na attest tawraga chalairamba school chalairiba makhoi masel gi marakta yanarakta badagi Maheiroi singbu baligi hameng tahanduna achaubairang thokibaga loinana Maheiroi singi career aims na kankhiba laikre. Matamadu da thoki bawa thok asagi matung tarak bada school amaga thajana bagi attest tawba si bosem amadi kosem ge rules khakta da natana aims na su laibang miyam ga loina na thingba thamkhiba laikre. School tawbidi ba ireisa isilinau singna su wakhal khantha biduna attest tawduna chalai namba school sing khudaktagi Maheiroi khudingmaki yenglaga lepiyo isagi oiba affiliation recognition laitana sendong kharagi khanduna mapal thongda afaba Maheiroi puthokani haibagi mingda school chalaiduna sendong taliba lamhen tuhenba Maheiroi khunaibu lan lamjingna bohonariba singna lamdam asida niyom kanglon chumna school tawjariba kaya busu mingsia thiana bohonare asiguma Maheiroi khunaibu lalon pot oina khalliba singi mathakta aims na khudaktagi akanba mityeng changlagani haire.